Manipur Semgatliba National Sports University Saba Loisillakle Sangabagi Matam Dileptri Haina Youth Affairs and Sports Ki Union Minister Dr. Mansukh Mandaviya Fongdokkhre ngasi Fongkiba Parliament Mifonggi question hour gi matamda Rajya Sabha gi MP Ningthau Sanajawba Laisemana hangkiba and start question gi paukhum piraduna Minister na haikibada Manipur ke Imphal West District ke manung chana laiba kautrukta paikhatliba National Sports University NSU semgat chagatpagi thabak ayambana Loisillakle adumakpu University si sangaduna miyamda sinanaba chapchaba matamdi leptri haina Fongdokkhre ngasi Fongkiba Parliament session gi question hour gi matamda MP Ningthau Sanajawbana National Sports University asida Hangadauriba tongan course sing admission gi thabak thoram amadi atai mari lainaba thabak sing yauna haukiba chahi ahumlom asida NSU gi dama kaithakiba apunba senfang mi matangda akupa marol khanghanbinaba amasung Sports University ase mapung fana saba loishinaba hotnabada khudongchadaba mayoknaba laibra haina hangki wahang adugi paukhom piraduna Union Minister na haikibada Manipurda Hangdokkhre National Sports University semgat chagatpagi thabak asi hojik fawda Chada marfudra mangaromdi Loisillakle University asida hanggadoriba coursing admission gi process amadi atai mari lainaba thabak thoram singi akupa marol khudingmak miyamda khanghanba laikre NSU gi website www.nsu.ac.in gi khangbasu yagani National Sports University si semgat sagatna bagidama khaukiba chahi ahumlom asida apunba senfam lupa crore Chambri ga yang taret lakh marfudra taruk kaithokre state asiga national highway singda blockade chathaba amadi lambi singda pot puduna chathok jasin tawbuda thingba piba yauna mafam asida oiriba tangdu laita daba phibam nong ka hena chubana ising chaw landslide na chingba khudongcha daba sing mayok na maramna university asi sagat pada changba potlam sing matam chana yorok pangam dabadagi university asi loishinbada thengtha hanbani haiki